Jiribam District Police ta SI oina mathau pangthoklibi Furitsavam Romibala Devi bu investigation gi lamda thoidok hendokpa mathau pangthokpa ngambagi damakta Kendriya Grihamantri Dashakta Padak English ngari kun manga gi manat Piduna Ikai Khumnaba utkre Jiribam District ke Sonapurda masagi chahi kuni thoirom surabi differently able person amabu nupi oibi gi Ikai Khumnaba manghanbaga mari lainana register tawrakiba FIR amagi tijin humjin bada Romibala na laukiba singthaningai oiba thodang adubu Sakhang boina hairiba mana asilan thorakibani tijin humjin bagi thabagadu Romibala na top maungi professionalism amadi kathokpa amaga loinana pangthokhi maduda sign language ki akhang ahi singsu yauhanduna forensic ki maruoiba khudam changdam kaya marum tasin khomjin bangamki Madumakna crime aduda chenariba mioi aduge DNA su khangdokpada achoba mateng oikhi Romibala na pangthokiba thijin humjin bagi thabak aduna chahi sigi jun tang kun tareta crime aduge marik chumba charge sheet matam chana lan khatuna victim oihorabi nupi aduda achumba wail fangna bakil lambi yakhi